Khutlai paiba kangbuna landaduna Loibon kuki village ki chief amasung mahakki loinabi yauna mioi ahum hatkhre. Chief Minister yauna kuki amasung nagagi luchingba kayana mihat adubu condemn tawnarakle. Kangpokpi district ki Loibon Khulen village ta ngasi ayuk anganbada sakhangdaba Khutlai paiba singna attack sathaduna village chief amasung mahakki loinabi yauna mioi ahum hatkhre. Yum taret lomsu mai thaduna amang ata thugunkhre. Laikhidraba village chief adugi maming lepkhomang haukip kawi mahak Loibon village tagi manglungi machanupani mahakki loinabi adugi mamingna Mari kawi atopa mioi adugi maming jangmilan haukip kawi maksu khul adudagi sekhoau haukip ki machanupani hairi Loibon village ta landaduna micham haliba kangbu adu kana no haiba chapchana khangba ngamdri kuki phurup nadi nagagi Khutlai paiba kangbu amani haina maral siri aduga naga kangbu nadi kuki maselgi marakta khuthokna bani haina maral sinari thogdok adugi matang du fangba pauna hai khul adugi khunja sing tumna himna ringi matamda nongmai kapagi makhol kaya marom ayuk pung ahum khare helakpadagi taba phangnarakhi khul adu detect torakle haiba hek khangbaga khunja ayamba mana thokpa hingnaba jungle da chensilaga lonaki adubo Khutlai paiba kangbu aduna hanana village chief adugi mayum adu tamna sangsilakiba maramna imung aduda leiramba matai manaudi nanthokpa ngamkide makhoi yum manung adumakta da siraga leirambani aduga atopa miyu aduna khul adugi mafam amada siraga leirambani mafam aduda maikei anigi marakta khuthokna kibagi khudamsu phangba ngami Loibon village ki chief yauna mioi ahum hatke thogdokki matangda paumishing na hangbo wahangi paukhum pireduna Home Minister Govindas konthokjamna hai Kangpokpi district ki New Kaithel manbi ki manung chana leiba Loibon village ta mioi ahum halambagi pau phangle thogdok asigi matangda mapung phaba report laktri naka taruk phakibagi matangda hangbo wahang amada mahak hai lengang case asi National Investigation Agency da sinanaba thorang lokale NIA da sinanabagi file adu isamang na khuyek pikibani mari lenaba organization singi marakta pau phauna da bakhara leiramba yai Kangpokpi district ki Loibon Khulen village ta misam om halam kibagi thogdokpo Chief Minister Yumnam Khemchana akan mamong da condemn tawkhre maralaje da misam da attack satra kibagi thogdokta chenaba sing lengang na matik chaba thabak lokhalagani thogdok adu da chenarib mioi pumnamak phananaba state police amadi central security agency sing da khangankre kudong tiba tholakpa yai haina chingnaba mafamsingda security ki akan section thorang lokhodaba sumahak na phongdokki Deputy Chief Minister Nemsap ki ganasu Loibon village ta thokbe thogdok adubo akan mamong da condemn tawrkli Amaromda kuki NP Manipur na thadorpa cherol man hai Loibon Khulenda NSN IM amasung ZUFK gi Khutlai paiba cadre singna village chief yauna misam ahum hatkibagi thogdok adu khwaidagi kanba mawong da condemn tawpham thoi thogdok asigi matangda India government amadi mari lenba security agency singna mapung phana thigalaga chenariba miyoi singi mathakta akanba matik chaba thabak lokhatkadabani KSO Sadar Hills nasu thogdok adu condemn tawrkli Naga Coordinating Committee Western Foot Hills na thadorokpa cherol man hai Loibon Khulen amadi pungrilonggi tainaba nagagi khungagdanga si ayu kuki militant ni chingnaba singna nongmai round kaya kapsilakpagi thong adu condemn tawi